Theibong amsung Kafoi numit khudingi sabana haksangna piriba kannbsing hidamasig matangda paudam taminasi khano pok asia da maroina phangba Theibong haiba uhaysi malberi kangluki manung salli mapanda tingkhangi mawong manba ikan kanba maku palaga manungdana thothot lawba matong yawba uhaysi ge horafam indiani aduga uhaysi bu khwaidigi yana putholib leibakna Thailand amasung Vietnam ni fiber gi changwangna yawba matong gi saruk asi jam chutney candy cake amasung atay athum housing semada sirinai mundriba sangba Theibong bu insang ona thonglaga chaba yai aduga manungda yawba marubuna phutlaga chanai Fat ki saruk yaudaba aduga energy ki changdi wangwa uhaysi ki scientific oiba maming di Artocarpus heterophilus kawi vitamin mineral fiber electrolyte phytonutrient carbohydrate fat amadi protein marang kaina yauba Theibong da calorie changwangna yaorabasu cholesterol natraga saturated fat ti yaudi Theibong gram chama khak chaban haksang da phangleba kannabasi energy calorie 95 carbohydrate gram 23 chini gram 19.8 dietary fiber gram 1.5 fat gram 0.64 protein gram 1.72 vitamin A gram 5 beta carotene gram 61 lutein zeaxanthin gram 157 vitamin B1 mg 0.105 vitamin B2 mg 0.055 vitamin B3 mg 0.92 vitamin B5 mg 0.235 vitamin B6 mg 0.329 vitamin B9 gram 24 vitamin C milligram 13.8 vitamin E milligram 0.34 calcium milligram 24 magnesium milligram 29 iron milligram 0.23 phosphorus milligram 21 potassium milligram 448 amasung zinc milligram 0.13 ni athumba uhai ozerbasu diabetes naba miyo singna sabada blood sugar wangkhalakani haibagi nungsa thingai oidraba Wahi si sabana piriba kannabsingdi immune system mapangan kalhanduna laina kayadagi ngakthokpa ngami blood pressure maintain tawduna thamoigi laina dagi ngakthokpa saba tumhanba colon cancer amadi nungsangdagi ngakthokpa mit phahanba unsa phajanba azama dagi ngakthokpa sarugi mapangan kalhanba amasung ida yawu hemoglobin gi chang wangkhalhanba sina singbani angapa magun kaya chelba uhoi si sang naina sarbadi matam kuina punsi nungsang hingba ngami amaromda toptopa manam amadi mahaw amaga loinana Haksang da kannarba masal kaya marum yauba Kafoi haiba uhaysi Lythraceae family gi manung chali masigi scientific oiba maming di Pigenica granatum kawi sangchata Kafoi pambi gi awangba meter manga dagina meter nipan phawbani pambi mada centimeter taruk tegi tara phawbagi diameter oiba amasung amamamna gram chani rom lumba uhai kaya marum pali gram chama lumba Kafoi ama sabada haksang na phangliba kannabasi calorie 83 soluble amadi insoluble dietary fiber gram mari Nomagi haksang na mathau taba vitamin C sada tara taret pantothenic acid folate pyridoxine na chingba vitamin B vitamin K amadi calcium copper potassium manganese na chingba mineral singni unique collagen ko ba Kafoi khakta de yawba compound amana heart amadi singli nauri phagat hali haiba handakta thijin humjin ba amadi khangba ngamle unique collagen na cholesterol amadi blood pressure hanthan ba ga loina na igi cell phagat hali Maramaduna heart ki laina leba miyo singna numit khudingi sangna na Kafoi sarabadi stroke amsung heart attack na singba tungda tholakadaba khudong thiba singdagi ngakthoi atopa thijin humjin ba madagi Kafoi sabna breast cancer prostate cancer colon cancer blood cancer amasung atai cancer makal khara dagi ngakthok ngami haiba khangmangamle International Journal of Importance Research the follow report amagi matungina numit khudingi Kafoi mahi yom nipan thaklabadi phinunggi haksang mabagan kan khalaktuna yumban punsi mapung phali hairi Numit khudingi maya werap sauraba Kafoi mapum ama sarabadi haksangna nomagi mathau taba vitamin C sada nipurum phangba ngami masin haksang manungda thokpa inflammation khara makai hanthali cancer thamoi gi laina amadi diabetes na singba laina punamak inflammation na ohelakpa maramna numit khudingi sangna na Kafoi saba yawnamak tangai phade Kafoi de awba kannaraba machal singna wakhal laina amadi saru patharakpi khudongthiba mangjokna ngakthokpa ngami aroi badang asigi paudom gi video yengbirbo punamapu thagachari